Yungo abadi rice beer fagat ke makatana yu yon le haba pau fangbadagi ngase yu drive chathabada stall tara manga yu yo lamba thengnabadagi mapusinga konana fagat pani haike fagalaba polam sing adudi can beer chamagyang kai country liquor bottle nifuganipan amadi rice beer liter kumari ni mapan lamgi muisina festival yengba lakpada asigma polam marang kaina yolamba thengnarabadi dry state asigi mingchat thirakani stall hangliba singasu masagi sendong khara khakidamak lamdam asigi ija sokpa yaba thabak tawaningde phungdokhi Ibecha film production ge ahanba puthopa Manipuri digital film om chamnga chapi Nathairakpa amadi minambi thazagi yafa thoni thorong ngasi thodaba folk lekai gi nganapi community hall da pangthokre film sing asigi aiba moirangthem inauni screenplay amadi director na L Prakash producer na Birla Suraizamni film sing asida Prakash Vidyananda amadi Momoko yauri PWD, IFCD, PHED, amadi MI work charge ke from thopa ROP PWG matangda tha sigi kuntarukta ge chatharapal Facebook strike na ngasi department sing asida apanba oire joint coordinating committee na chatharapa thabak lepagi khongjang asida office sing da thabak sing amata sunakire mapaldagi lakpa file amadi chatkid gadaba file sing thingduna khongjang changsin ki khongjang asiga mari lenana JSC gi secretary B Gunamani Sharma na pen wafong kaya phongdokhi Isida thapun tolo pibida badung laba di employees in karam family ram gudagi hai bo masidagi koi sidin protest gi tang kuntar 17% tang tab tagi na koi sijwak tagi kari government gi respond amal lak to target di koi masidagi na kan ba kudang moina sing thing ba tungan ba lambi sorok thing ba Department of Social Welfare Amadi Health Services Manipur na PBA State Medical Board for Issue of Disability Certificate ngasi Uripo Ward number 6 ke member 1 gi Taurambam Indrajina Myoy Tareta yanthokre maki mayumda pangthokpa thoram aduda mahna phongdokhibada asiguma certificate asi ikaidana amasung khangnadana leirambani hauzik IMC की chairperson की येना दुना लेबा अमसुंग council का कर्मचारी सिंगा वाप ताना दबा कया लेरिबा असि नुंगाइते कर्मचारी सिंगी चही अनि की तोलो पी दबदगे थबक देपगी खोंजंग चंगसिन बना वाट के पाइखक दबा स्कीम कया फेल ओइदुना लेरे फोंदोलदुना मरि लेनबा सिंगना मियेंग चंगबियु हाइखे याम वार्ता खोइदि चही मंगा की दंगता मियाम युरैना मियाम थाले पिरपनिना अबै चही मंगा सिदा तौदुबो थबक तोरम सिंगदो हाइबा सिसपाग स्ट्राइक असिनासु अखोइदे यामना मांगजबा अमसुं परियाम दबसुं इबानि स्पांग काउंसिल चिंगिबा दुंबा वार्ड कुदरेकी मियामदा यामना चाव मांगजबा अमने हसे ngasiगी अखोइगी डिसेबिलिटी सर्टिफिकेट तोपचिदा ngasiगी हाइबा असि अखोइ मेंबर मोइना हापिन टोजनेनी All Manipur Handicap Persons Welfare Association ge Ahom Suba Foundation de gi thorom ngasi konjeng lekai Eclipse Theatre kam community hall da pangthokre ngasi gi thorom asida Padmasri L Nandakeshwar Singha Association asigi President N Kesho amadi Upadhyaksh Sarachandra na thorom apusing oina sarvya ke thorom ga mari leinana Association asigi General Secretary S Lokena Association asina thenarapa awanungai gi wafam sing paudom ke 25 March 2012 Social Welfare Department की ग्रामीण की मखादा या थांगदा लेबा vocational training कम production center अमा हंगतुना handicap सिंगना मरोंदोम हिंचबं मनबिरमका असिगुबा training अमा हंगुचगी Nam Nasinduna HIV AIDS की मतंगदा नोमुगी awareness program ama Khagempali Huidrom lekai da pangthokre Tharomadu da Nap ki OC RK Bikramjit District Supervisor M Dhanasingha amadi atai Jawan Singh Susaruya ke Nap ki SPM Dil Isagna HIV AIDS ki maramda miyamna mapungfana gyan taba mathau tai leina asidagi ngak thongna ba hauzik fawba hida puthoktribana nupa nupi singna gyan taba matamda lamchat sajat chumna charba mathau tai haike ini ko na maru na khogi narcotic affairs and borders ki apunba sauran mi ko hundraro police amasung officer singi family yauna pangdok jaban District Program Coordinator Bisnupur Nasinduna implementation of MGNREGS ki matangda jila asigi jila parishad member sing Pradhan Singh amasung ward member sing gi oiba numit marini chatharakiba basic training program ngasi Bisnupur gi Kiam Baning Singh sangne da loikre training loisinbagi thorom aduda ADC
S Naba amadi State Institute of Rural Development ke co-faculty TS Mitrajit Susaruya ke S Nabana Fundokibada Punna Leramba Yum Amada Tongana Charabadi job card Pibagi Kudong Jabalai Haukiba Jahi Sinda job card holder Singa Tabakti Sudana Sel Lokopagi Hainabi Lerami Madu Hausiti Yararoi Haiki IMPHAL West Police Commando Nangarang Tilpung Aniga Minikuntarum Chapamatanda Mongsangai Dagi RPF PLA Gi Mihud Ahum Pare Hari Fagalabasing Adudi Salam Singaji Chahi Kuntragum Doi Apopa Lekidraba Ibol Haubam Marak Kangjam Lekai Laisram Sunil Chahi Kungataret Apopa Lekidraba Jayanta Kawa Naurem Lekai Sofa Lerak Amasung Naurem Nitin Kumar Chahi Kuntraga Taret Apopa Lekidraba Ibobi Maksu Sofa Lerak Tagini Hari Jahi Tara Marirom Suraba Nupi Macha Amadana Tabalam Chachalam Bani Hava Nupa Ama Young Women Help Organization of Farag Police in a cray. Hiramasi Matang the organization gi officer Pawumi Pamama Pangtokre, organization gi secretary Ubitana Fundokibada, Konjang Lekai High School da Chokidar Oiba, Moiranga Kalekai degi, Ningtozam, Konangi Machanupa, Bizena, Quata Adu Puna Lebani Hava, Lekai Adu the Nupi Macha Adubu Ijan Mangan Ki Hari, Nupi Macha Adugi Apopa, Loitongbam, Diren Yauna. Quarter Aduda Punna Levani, Haraduna, Hokiba Mera, Ho Chongo Numiki, Numidanga, Masana Yadana, Nupimacha, Adubu Ijan Mahanki, Todo Siga Mari Lena organization that Wakalapodagi, Tigalubada, a sing with Ukangangamle, Makatana, Tiganaba, Nupanupi, Animal Police, Sinakragani, Fondoke. Kumalamba Youth Hostel, the Hokiba Tankunipandagi, Chatarapa Residential Youth Game, Adunga Silveson Cray, Kasturba Gandhi Seva, Asram, the Sinduna Pantokiba game, Asida Nupanupi, Yankana Saruya K, Nasilosan Bagi Toramada, additional register. Manau Amadi IMPHAL Iski District Youth Coordinator ex Gorokeso Susaruya K Youth Hostel Asigi Manager Rajan Susaruya Rodana Ahuziki Matanda Taksi Khasi Ngana Jalabatada Amaga Ehana Nungsinaba Chakotpa Purakani Fondoki Agriculture Minister MD Nasirna Sangai Festival Manugna Mahake Escort Kaloinana Alam Ajata Kut Takibadubo Social Development Union Amasung Socio-Economic Development Organization na Yaning the Fundokre Taudosi Pangal Singi Maida Amuba Kali Tesin Bani Mahaki na Taicha the Batawong Adugi the Miam the Lale Hajagadabani Hari Nasirna Satakiba Tawong Adubu Long Di Mailu Peace Symbol Nasu Hakchina Lobagaloinana Minister Nasir from Loktonanaba Governor da Taksin Kre Hauzik Sanabagi Pau. Ngasigi Sanabagi Pauda. Kulumdoirak Shuba Senior State Archery Championship ke 50 meter India round ge men's amadi compound ge team event ta ARC na team winner oikre Manipur Archery Association asinduna Kumalampa Sports Complex chathariba Kulumdoirak Shuba Senior State Archery Championship ke ngasi sanakiba event singda medal fanglaba sing adudi 50 meter India round women da Sikagi O Naubi Chanuna first aduga second position da VAA gi Arunana second position takre 50 meter India round men's da ARAC gi H Ganendranath aduga second position na Bisorjina takre 50 meter compound women da VAA gi RK Satapriya na ahanba position aduga runners amna Sai gi Lily Chanuna takre men gi 50 meter compound da Sai gi Ramakantana ahanba position aduga UAC gi Paikombana anishuba position takre men's gi 50 meter India round gi team event na ARC na ahanba position aduga Manipur Police Sports Club na runners up takre 50 meter compound men's gi team event na ARAC na ahanba position aduga ESU Wangkaina anishuba position takre Manipur Tennis Association asinduna laliba December gi taratarete kunthranithoi rak Shuba State Open Cash Prize Tennis Championship pangtolagani championship asi punna category mapanda atho ehan tanagani Lamphel gi Officers Club ta pangtokadoriba championship asigi damak Player Association amadi club singna Manipur Tennis Association gi secretary dagi akupa marol khangbayagani hairi Sangai Festival gi sarugama oina MMTA na sinduna paragliding paibagi thorom chatharakpadu ngasi festival asi loiba numita paumi singna IMPHAL shahar gi saktam sing video amadi photograph sing lokre maduda hapta kangjebungda pangtholiba Sangai Festival gi mafam sing amadi bota toriba thorom sing video coverage tauki ngasi gi ba ingasagi pau pizari ICAR Lamphel Patagi Fongba Pagu Matong Ina ngasi khwaidagi saba degree Celsius 16.9 khwaidagi ingba degree Celsius 6.5 nungsita yawba ising manigi chang ayukta chada marifumdoi nungthildana chada 52 nongjugi changna millimeter sunyani
loislakpda maroi ba paw mukana pizari Manipur Sangai Festival mai gi kumai ga loinana loisinkhre tongan tongan ba mafam ani da nupa amaga nupi amaga halamle amadi maram kanglup ki nat saktam amadi mamangai dagi lejarapa sing documentation tawba hauri atai kanglup sing na tamjaningai oiri ngasi DIALYSIS TV ne pijaba paw mata sinjari ming tabrim sungbo mukana khurumjari